Mayambu khumzari impact TV manung huna miyang tabi basing bo ahamda tram oksari loina loina ngasi ekoi gi manung huna gi topic asi ngarang central BJP leadership na khan khiba Manipur gi nauna president oina hapa BJP Manipur Pradesh ki president ki S.S. Bhavananda Singh na hantak Manipur BJP gi anu president orak laba matam sa karamba makhal gi karamba mayolda अखोगी करम्ब फिल्मदा बीजेपी मणिपुर की लाइबक मागे आशा मागे फ्यूचर से लाप याय हाबिगी मतंग खनने नबगी तंजादो लोजगे लोइना लोइना ngasi अखोगी स्टूडियो नंबर 2 दा लिंक्सिन दुन लेबसी मतंग स खनने नबा आइगे एक्सट्रीम राइट लेबसी नोटेड पॉलिटिकल एनालिस्ट आइगा लेहाउ थमम सरचंद्र शर्मनी आइगा बतराम ऑक्सरी एंड वेलकम टू मनुखुना अदु आइगे हेक राइट लेबसना एल बसंत शर्मा ngapi बीजेपी मणिपुर प्रदेश के जनरल सेक्रेटरी मीडिया अफेयर्स ने बसंत बतराम ऑक्सरी वेलकम टू मनुखुना आम तो बसंत की खंजनिंगसी KSS Bhavananda सिता सिंगनम माना याउस 1995 तगी बीजेपी द जॉइन तौरबस इनरोल तौरबस ता सिंगनम बीजेपी की कनोस दी मयाम पब्लिक ना याम कन खंगब मिसम दी ओइदे अदु मयाम एक्टिव वर्कनी ग्रासरूट लेवल दगी याम कन होना खिबनी अदु ngasi बाव द काउंसिलर नत्रगे एमएलए लेपन नत्र काबगी मागी करियर दी लेते मागी बैकग्राउंड दी याम नखुगी पॉलिटिकल की फील्ड दा याम मसक नाइबम दी ओइदे अदु महंत की सेंट्रल लीडरशिप सिना आफ्टर अखुगी हान ओरबा अखोगी टीएस सावना ओइखिर मतुंगदा सेंट्रल बीजेपी लीडरशिप सिंगना कन्न खन्न कांदा इंक्लूडिंग अखोगी अमित शाह नेशनल जनरल सेक्रेटरी अदगी राम माधव मयामना सिंबा खनरबम प्रहलाद पटेल दाउन खन्न मतुंगदा अखोगी प्रेसिडेंसी मोइन खली स्टाइल सी करी फिल्म द येंग खलक जानो अदुगा तसिनो बीजेपी ओइना हजिकी ओइनदी प्रेसिडेंट ओइबया ममिंग सी याम थोइनदी थोक थोकतबा अदुगा मसी अखोगी Bhavananda से खली बिसिंग मसी बैकग्राउंड से बिहाइंड द स्क्रीन से करी लि माल अदुगा मसी खोंतांग से याम असुम खोंतांग राइट अखोई जजमेंट नत्रगा राइट अपॉइंटमेंट इन लौया तसेंगमक्ति भारतीय जनता पार्टी असी ए पार्टी विथ डिफरेंस है ना अतोप पॉलिटिकल पार्टी में हमसे मानदब पॉलिटिकल पार्टी मनी हाइदना भारत की पॉलिटिकल सेफोलॉजिस्ट में हमना राजनीति ने नेबरिंग सिंगना लौबीबदो मदु याम सुम्मे अदु ngarang thokiba Bharatiya Janata Party ki central leadership na Shri Khetrimen Bhavananda Singh hada Bharatiya Janata Party anuwa president Manipur Pradesh ki thokibasna madu mayam da khangan khre 1995 ta suknagi sagoman gi local gi but amagi secretary oirabaga local butu gi president oirambadagi mandal gi president oiraga state ki treasurer oiraga state ki general secretary oiraga state ki vice president oirakanda ma ngarangi खुगी स्टेट की प्रेसिडेंट की फम मसी पुरखिबने हेता मथक तगी कांग्रेस की अदुगी मचानी गाने पोप का थादर अगा प्राइम मिनिस्टर को ओइबा पोप थादर अगा चीफ मिनिस्टर ओइबा प्रेसिडेंट ओइबा मदुगी सनबिदो भारतीय जनता पार्टी द लैती हाइबदु डायनेस्टिक पॉलिटिक्स मदु लैती हाइबदु भारतीय जनता पार्टी की सुपनगी लोकल बुट मचा मखकी सेक्रेटरी ओइना बीजेपी यावरखिबा नुपा अमना ngarang Bharatiya Janata Party Manipur Pradesh ki president hapakibasda Bharatiya Janata Party है political party ऐसी करम तौना मसी party ऐसना भारत की मदी मणिपुर की मियाम की याइफन थबक तौबगे अदुग organization की setup कमाई तौबगे हाइबदु मदु अंगपम ओइनरगसु मणिपुर मियाम दा अखोई पार्टी की थौपुजबा पार्टी की नुंसीजबा कमिटेड वर्कर मोइना अखोई थोदोक नगचदे मसी पार्टी की सेंट्रल लीडरशिप ना मणिपुर की लाइबा political scenario within the party ओइरो अदुगा पार्टी की वांगदो ओइरो a part of solution ni masi tungkoina Bharatiya Janata Party gi Manipur gi party husi lai growth asida hena mapangan kalhalagani habse ina party gi maike digi masi thamjari basant ki maike de su yam sengna anuba percent sigi lising makada ko Bharatiya Janata Party Manipur Pradesh se yena hena sauthorok ni mapangan kan khalakani hena popularity o khalakani habgi thazaba yam confidence level wangna fundupri aga noted political analyst ni तसिंगनमा अखोगी हंतकी कांग्रेस की सु MPCC आई की प्रेजेंसी डिसिडेंट ग्रुप ना अखोगी सेंट्रल लीडरशिप तक नरुबदगी टीएन हॉकिप से 4 टाइम्स मासे वोट कारबने साइकोट असेंबली कॉन्स्टिट्यूएंसी दा अदु मासे इवन मिनिस्टर भाव ओइरमबनि पाने अदु मासे डिसिडेंट ना यामना पाम मिसनी अदु मासे MPCC आई की प्रेजेंट ओइन खले अंडर वन मैन वन पोस्ट की प्रिंसिपल की मखादा फॉर्मूला की मखादा अदुगा अमरोमदा एल कनो KSS Bhavananda सिना ngasai grassroots level दगी बूथ लेवल की कनोमा उरमबदगी ngasi akogi khwadi wangaba state ki obo state presidency phangakpani ado ani si yengba kanda tien hokip na magi political career se am sangna leiraba even minister or maba mari da terms mari da karba aduga not a new name politics Manipur ki politics ta aduga Bhavananda si BJP ki inner circle bunung yamna khangnaraga su who is here ba khangnaraga su yang prajam yam da di yon bangam da ba khang bangam driba hojipudi hen khangnaraga ni ani si yam kanda 2017 gi electoral battles lakum kanda ani si strategy si
ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯅꯧꯕꯁꯤ ꯍꯦꯛꯇ ꯅꯣꯛꯅ ꯎꯒꯗ꯭ꯔꯥ ꯍꯥꯟꯅꯒꯤ ꯑꯔꯤꯕꯁꯤꯡꯗ ꯂꯤꯡꯕ ꯃꯥꯟꯒꯗ꯭ꯔꯥ ꯑꯗꯨꯒ ꯃꯁꯤ ꯃꯈꯣꯏꯅꯤꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦꯅ ꯂꯧꯒꯗ꯭ꯔꯥ ꯑꯩꯒꯥꯅ ꯀꯔꯝꯕ ꯐꯤꯝꯗ ꯃꯁꯤꯒꯤ ꯃꯤꯠꯌꯦꯡ ꯊꯝꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯎ ꯇꯪꯗ꯭ꯔꯤꯕ ꯑꯦꯟꯖꯥꯡꯁꯤꯒꯤ ꯀꯣ ꯊꯨꯝ ꯃꯣꯔꯣꯛ ꯑꯗꯨꯒ ꯃꯁꯤꯒꯤ ꯇꯦꯁꯁꯨ ꯈꯪꯈꯤꯔꯣꯏꯕ ꯇꯦꯁ ꯇꯧꯔꯀꯥꯟꯗ ꯈꯪꯒꯅꯦꯕ ꯏꯔꯣꯏꯕꯒꯤ ꯂꯥꯏꯔꯤꯛꯁꯤ ꯐꯖꯅ ꯄꯥꯔꯀꯥꯟꯗ ꯏꯔꯣꯏꯕ ꯑꯁꯤ ꯍꯦꯛ ꯈꯣꯡꯕꯥꯟꯗ ꯅꯠꯇ꯭ꯔꯒ ꯄꯨꯈ꯭ꯔꯤꯗ ꯅꯠꯇ꯭ꯔꯒ ꯀꯩꯒꯨꯝꯕ ꯀꯩꯅꯣ ꯑꯃꯗ ꯏꯄꯥꯛ ꯑꯃꯗ ꯆꯣꯡꯊꯔꯀꯥꯟꯗ ꯃꯥꯁꯦ ꯏꯔꯣꯏꯕ ꯍꯩ ꯍꯩꯇꯦꯁꯤ ꯈꯪꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯄꯥꯔꯇꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯇꯧꯕ ꯍꯥꯏꯕꯁꯦ ꯄꯥꯔꯇꯤꯒꯤ ꯑꯆꯧꯕ ꯏꯄꯥꯛꯁꯤꯗꯩꯁꯤꯗ ꯃꯁꯤꯒꯤ ꯑꯦꯡꯒꯜ ꯄꯨꯝꯅꯃꯛꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯜꯇꯤ ꯑꯦꯡꯒꯜꯅꯦ ꯂꯥꯛꯀꯗꯣꯏꯁꯦ ꯃꯁꯥ ꯍꯤꯡꯕ ꯃꯁꯥꯒꯤ ꯄꯥꯔꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯤꯡꯍꯟꯕ ꯃꯍꯥꯛꯀ ꯇꯤꯟꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯀꯟꯒꯗꯒꯦ ꯑꯗꯒꯤ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕ ꯄꯨꯝꯅꯃꯛꯁꯨ ꯍꯥꯠꯀꯅꯤ ꯂꯩꯇꯦ ꯃꯗꯨꯕꯨꯁꯨ ꯀꯟꯕ ꯇꯥꯏ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇꯁꯨ ꯊꯕꯛ ꯇꯧꯕ ꯇꯥꯏ ꯁ꯭ꯇꯦꯠꯀꯤ ꯏꯟꯇꯔꯦꯁꯇꯁꯨ ꯊꯕꯛ ꯇꯧꯕ ꯇꯥꯏ ꯑꯗꯨꯅ ꯃꯥꯁꯤ ꯃꯜꯇꯤ ꯐꯦꯁꯤꯌꯦꯜ ꯑꯣꯏꯕ ꯇꯥꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯊꯤꯡꯀꯤꯡꯁꯦ ꯌꯥꯝ ꯋꯥꯡꯕ ꯇꯥꯏ ꯑꯗꯨꯅ ꯃꯤ ꯑꯃꯒ ꯑꯃꯒꯒꯤ ꯑꯅꯤꯒꯤ ꯀꯝꯄꯦꯔꯤꯖꯟ ꯅꯠꯇ꯭ꯔꯒ ꯀꯝꯄꯤꯌꯔ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯂꯨꯕ ꯄꯣꯠꯅꯤ ꯃꯥꯅ ꯏꯇꯤꯍꯥꯁꯀꯤ ꯅꯤꯡꯊꯧ ꯑꯅꯤ ꯀꯝꯄꯤꯌꯔ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯒꯨꯟ ꯂꯣꯏꯅ ꯂꯩꯒꯅꯤ ꯂꯩꯕꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛ ꯕꯤ ꯖꯦ ꯄꯤꯒꯤ ꯑꯅꯧꯕ ꯇꯤ ꯑꯦꯟ ꯍꯥꯎꯀꯤꯞꯀꯤꯗꯤ ꯑꯌꯥꯝꯕ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯉꯦ ꯑꯩꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯅꯧꯕ ꯕꯤ ꯖꯦ ꯄꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯛꯏꯕ ꯃꯤꯁꯇꯔ ꯚꯕꯥꯅꯟꯗꯁꯦ ꯃꯁꯤ ꯃꯥꯏ ꯑꯦꯖ ꯐꯦꯛꯇꯔꯗ ꯅꯧꯋꯦꯅꯗꯤ ꯂꯧꯕ ꯌꯥꯗ꯭ꯔꯦ ꯔꯥꯖꯅꯤꯇꯤꯗ ꯃꯥ ꯑꯩꯈꯣꯏ ꯅ꯭ꯌꯨꯁ ꯄꯦꯄꯔꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯃꯥ ꯆꯍꯤ 56 ꯏꯌꯔꯁ ꯍꯥꯏꯌꯦꯕ ꯈꯔ ꯍꯦꯜꯂꯝꯕꯁꯨ ꯌꯥꯏꯀꯣ ꯈꯔ ꯈꯦꯠꯅꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯆꯍꯤ 56 ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯇꯧꯕ ꯌꯥꯕ ꯏꯅꯔꯖꯦꯇꯤꯛ ꯌꯪ ꯃꯦꯟ ꯑꯃꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯧꯖꯕ ꯌꯥꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯣ ꯂꯣꯡ ꯑꯩꯈꯣꯏꯅ ꯎꯖꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯦꯔꯤꯌꯔꯁꯤꯗꯩꯁꯤꯗ ꯄꯥꯔꯇꯤꯒꯤ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯋꯦꯌꯔꯗ ꯃꯥꯒꯤ ꯀꯔꯞꯁꯟꯒꯤ ꯀꯔꯤꯒꯤ ꯃꯃꯤ ꯇꯥꯕ ꯈꯣꯠꯄ ꯅ꯭ꯌꯨꯁ ꯄꯦꯄꯔꯗ ꯀꯩꯗ ꯂꯅꯥꯏ ꯑꯣꯏꯅꯁꯨ ꯀꯩꯒꯨꯝꯕ ꯑꯝꯇ ꯇꯥꯕ ꯐꯪꯗꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯨꯛꯅꯥ ꯁꯥꯟꯅꯗꯕꯅꯤꯅ ꯃꯨꯛꯅꯥꯁꯤ ꯇꯨꯔꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ ꯑꯗꯨꯅ ꯃꯥꯁꯤ ꯁꯥꯟꯅꯔꯛꯀꯗꯣꯏꯅꯤ ꯍꯧꯖꯤꯛꯇꯤꯕꯀꯣ ꯑꯗꯨꯅ ꯃꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯑꯐ ꯐꯠꯇ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯈꯤꯔꯣꯏ ꯑꯗꯨꯒ ꯀꯝꯄꯤꯌꯔ ꯇꯧꯕ ꯇꯥꯔꯒꯗꯤ ꯚꯕꯥꯅꯟꯗꯅ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤ ꯃꯥꯗꯤ ꯄꯥꯔꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯄꯥꯔꯇꯤꯒꯤ ꯒ꯭ꯔꯥꯁ ꯔꯨꯠꯇꯒꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯏꯂꯦꯛꯁꯟꯁꯤꯡ ꯊꯦꯡꯅꯗ꯭ꯔꯤꯃ ꯑꯗꯒꯤ ꯏꯂꯦꯛꯁꯟ ꯊꯦꯡꯅꯗꯕ ꯅꯠꯇꯅ ꯍꯧꯖꯤꯛ ꯃꯍꯥꯛ ꯑꯁꯤ ꯃꯨꯞꯃꯦꯟꯗ ꯀꯔꯤꯗ ꯖꯦꯜ ꯆꯪꯕ ꯈꯣꯠꯄ ꯀꯩꯗꯧꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯩꯁꯨ ꯊꯦꯡꯅꯗꯦ ꯆꯪꯉꯝꯕꯗꯤ ꯌꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯔꯀꯔꯒꯤ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯃꯔꯛꯇ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯃ ꯌꯥꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯡꯕꯗ ꯃꯥꯒꯤ ꯁꯤꯒꯨꯝꯕꯒ ꯇꯧꯕꯗꯤ ꯎꯗ꯭ꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯇꯩ ꯕꯦꯛꯒ꯭ꯔꯥꯎꯟ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯖꯔꯅꯦꯂꯤꯁꯀꯁꯨ ꯇꯧꯔꯝꯃꯤ ꯇꯥꯏ ꯑꯗꯨꯒ ꯇꯤ ꯑꯦꯟ ꯍꯥꯎꯀꯤꯞꯀꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗꯤ ꯖꯔꯅꯦꯂꯤꯖꯝꯗꯒꯤ ꯃꯥ ꯍꯧꯔꯛꯑꯔꯒ ꯈꯣꯠꯂꯛꯑꯔꯒ ꯃꯍꯥꯛꯁꯤ ꯑꯣꯏꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯐꯝ ꯅꯨꯡ ꯃꯟꯇ꯭ꯔꯤ ꯑꯣꯏꯕ ꯌꯥꯕ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯛꯄꯁꯤ ꯄꯥꯔꯇꯤꯒꯤ ꯊꯥꯛꯇꯗꯤ ꯃꯥ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯉꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯟꯁꯔꯟꯗꯗꯤ ꯃꯥꯒꯤ ꯑꯐ ꯐꯠꯇꯅ ꯑꯃꯅꯤꯀꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕ ꯃꯇꯝꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯌꯦꯡꯕꯗꯗꯤ ꯃꯤꯌꯥꯝꯅ ꯇꯤ ꯑꯦꯟ ꯍꯥꯎꯀꯤꯞꯁꯦ ꯍꯧꯖꯤꯛ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯦꯟꯅ ꯂꯩ ꯐꯕ ꯐꯠꯇꯕꯗꯨꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯖꯗꯦ ꯑꯗꯨꯒ ꯚꯕꯥꯅꯟꯗꯗꯤ ꯅ꯭ꯌꯨ ꯇꯦꯁ ꯇꯧꯕ ꯃꯥꯅꯁꯨ ꯍꯥꯏꯗꯤ ꯑꯦꯁꯤഡ് ꯇꯦꯁ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯅ ꯑꯗꯨꯅ ꯃꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯑꯅꯤꯁꯦ ꯑꯐꯕ ꯃꯤꯅꯤ ꯑꯃꯁꯨ ꯊꯕꯛ ꯇꯧꯔꯛꯄ ꯌꯥꯕ ꯇꯧꯕ ꯌꯥꯝ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤꯅꯤꯅ ꯀꯣꯡꯒ꯭ꯔꯦꯁ ꯕꯤ ꯖꯦ ꯄꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯦꯛ ꯇꯨ ꯅꯦꯛ ꯆꯪꯅꯗꯅ ꯍꯧꯖꯤꯛꯁꯦ ꯏꯂꯦꯛꯁꯟ ꯐꯦꯁ ꯇꯧꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯍꯧꯖꯤꯛ ꯃꯥꯡꯗ ꯇꯥꯔꯤꯕ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯏꯂꯦꯛꯁꯟꯁꯦ ꯃꯁꯤꯗ ꯚꯕꯥꯅꯟꯗꯁꯤ ꯑꯦꯁꯤഡ് ꯇꯦꯁ ꯇꯧꯗꯣꯔꯤꯕꯅꯤ ꯃꯥ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯑꯦꯔꯤꯌꯥ ꯃꯅꯨꯡꯗ ꯂꯩꯕꯅꯤ ꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯑꯐꯕ ꯀꯦꯟꯗꯤꯗꯦꯠ ꯊꯥꯒꯠꯇꯅ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯀꯣꯔꯄꯣꯔꯦꯁꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯅꯅꯕꯁꯦ ꯃꯥꯒꯤ ꯊꯧꯗꯥꯡ ꯂꯧꯗꯣꯔꯤꯕꯅꯤ ꯅꯦꯛꯁ ꯃꯥꯒꯤ ꯑꯅꯗꯔ ꯆꯥꯡꯌꯦꯡ ꯑꯃꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯤꯗ ꯇꯧꯒꯗꯧꯔꯤꯕꯁꯦ ꯃꯁꯤꯃꯁꯨ ꯃꯥꯒꯤ ꯑꯆꯧꯕ ꯑꯃꯅꯤ ꯑꯅꯤꯁꯦ ꯃꯁꯤꯗ ꯃꯥꯒꯤ ꯁꯒꯣꯜꯕꯟ ꯀꯦꯟꯗ꯭ꯔꯗ ꯑꯐꯕ ꯃꯤꯔꯦꯞ ꯊꯥꯒꯠꯇꯅ ꯃꯥꯒꯤ ꯖꯒꯥꯗꯨꯃꯛ ꯁꯤ ꯉꯝꯅꯅꯕ ꯍꯣꯠꯅꯅꯕꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥ ꯁꯣꯏꯗꯅ ट्राई ꯇꯧꯕ ꯑꯃ ꯊꯣꯛꯏ ꯑꯗꯨꯒ ꯂꯩꯄꯥꯛꯀꯤ ꯑꯣꯏꯅꯁꯨ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯍꯥꯏꯔꯤꯁꯦ ꯉꯝꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯌꯦꯡꯕ ꯇꯥꯏ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯟꯗꯔ ꯑꯦꯁꯇꯤꯃꯦꯠ ꯇꯧꯕꯁꯨ ꯌꯥꯗꯦ ꯑꯣꯚꯔ ꯀꯟꯐꯤꯗꯦꯟꯁ ꯂꯩꯕꯁꯨ ꯌꯥꯗꯦ ꯃꯁꯤ ꯌꯦꯡꯕꯒꯤ ꯐꯤꯕꯝꯕꯨꯗꯤ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯧꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯈꯩ ꯃꯃꯤꯡ ꯇꯥꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯦꯔꯤꯌꯔꯗ ꯃꯥꯒꯤ ꯃꯃꯤꯡ ꯂꯩꯇ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯍꯦꯛꯇ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯃꯇꯥꯡꯁꯤꯗ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯃꯤꯠ ꯁꯥꯍꯁꯨ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯌꯥꯝ ꯀꯟꯅ ꯇꯥꯕ ꯈꯪꯅꯕ ꯅꯠꯇꯦ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯕꯤ ꯖꯦ ꯄꯤꯒꯤ ꯂꯤꯗꯔ ꯃꯌꯥꯝꯈꯛ ꯂꯩ ꯃꯃꯤꯡ ꯆꯠꯄ ꯃꯌꯥꯝꯈꯛ ꯌꯥꯝꯅ ꯄꯣꯂꯤꯇꯤꯀꯦꯜ ꯀꯦꯔꯤꯌꯔ ꯌꯥꯝꯅ ꯁꯥꯡꯕ ꯃꯌꯥꯝꯈꯛ ꯂꯩ ꯑꯗꯨꯕꯨ ꯑꯃꯤꯠ ꯁꯥꯍꯁꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯞꯈꯤ ꯃꯁꯤ ꯌꯥꯝ ꯀ꯭ꯂꯣꯁ ꯀꯟꯐꯤꯗꯥꯟꯅꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯒꯤ ꯑꯗꯨꯕꯨ ꯑꯃꯤꯠ ꯁꯥꯍꯒꯤ ꯀꯩꯅꯣꯁꯦ ꯃꯌꯥꯝꯅ ꯈꯪꯗ꯭ꯔꯒꯁꯨ ꯃꯥꯒꯤ ꯃꯇꯝꯗ ꯍꯟꯗꯛꯀꯤ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯇꯧꯕꯤꯕ ꯃꯇꯝꯗ ꯂꯦꯟꯁ꯭ꯂꯥꯏꯠ ꯃꯦꯖꯣꯔꯤꯇꯤꯒ ꯐꯪꯗꯅ ꯕꯤ ꯖꯦ ꯄꯤꯒꯤ ꯒꯣꯔꯃꯦꯟꯠꯀ ꯍꯧꯖꯤꯛ ꯁꯦꯟꯇꯔꯗ ꯄꯥꯜꯂꯤ
लाइक वास माइट तौदना अखोना हतकी मतंग सा KSS बाबानंद सिंह सी अखोना हाना खंगुद्रगसु अखोय मसी अमित सागी पोट कुंबदु आदि अमित सा यावना खनरगा खलिदिना मसीगी फैक्टर सी समथिंग खरदि लेमगनी हबी थाजबदु लेबिबा याम सेंग लजै अदुगा मरोयना अइन हान हाजखरे मणिपुर की बीजेपी दसु अखोगी गैलेक्सी ऑफ लीडर्स लेदी मयामना हुजिकी MLA ओइरंबा MP ओइरंबा एक्स मिनिस्टर ओइरंबा हाइबा अदु नत्तबदा पार्टी की केडर बेस भारतीय जनता पार्टी का कम्युनिस्ट पार्टी का अखोई मानब एरिया खर ले इडियोलॉजिकली मानद्रगसु अखोई केडर बेस पॉलिटिकल पार्टी ने से वर्कर लेवल दगी सागलगा मदुना लीडरशिप की रोल गेता लखलक याबा MLA ओइना नत्र कनावा चीफ इंजीनियर नत्रगा IPS IAS ऑफिसर में तार अगे त ओहनबगी दु भारतीय जनता पार्टी द सना दि मदु हाना थमजखरे करिंबा कने एरिया खर द तंगाई फदना पार्टी ना सांगे ओइना एरिया खर सिनबदी समटाइम्स यावी अदुरगसु अखोई पार्टी की कॉन्स्टिट्यूशन द अचेत बथाजे बथमगा कनाउंबा मेंबर मना मासी पार्टी सही तरा पार्टी की डिडिकेट तौर एक्टिव मेंबर टाउन अहुमलक ओइराबा अदुगा पार्टी की थबक थोरम से यावराबा अदुम मियोइ सिंगी मरक की खोई लीडर खली मदुमकनी श्री भवान दा ngarang भारतीय जनता पार्टी की खोई नेशनल लीडर सिंगना मणिपुर की भारतीय जनता पार्टी अचौ पोलुम मसे मांगोंदा सिनरगा मांगदा लाकदा मरुबे इलेक्शन नि इम्फाल म्युनिसिपल कॉर्पोरेशन की जून की तारीख अनी तौगदब इलेक्शन सिगा 2017 की अंगनबद तौगदौरिबा मणिपुर विधानसभा की मिखल असिगा अखोई नौना खलकीबा श्री खेत्रीमें भवान दगी लेंजुमदा थांगलरगा पार्टी की मथक मखा अनिम तून समिनरगा BJP से इंडियन नेशनल कांग्रेस का थेंगनबगीदमक्ता अचौब दायित्व अमा ngarang sinakhrega madu mai pakna paikhalagani haibsi ngasigi paper panaruba aduga party amadi party mapangda leibasina BJP se uje right track to lae president gi amma hapakani hapoi gana khabar da kaida aduna oini adana noi highway gi potu ngarang clear oina loisan khre aduga Imphal Municipal Corporation gi mikhal sida punna akhoi gi yanade ga haina rambasing do hayeng ayuk ki pung 13 taba matomda BJP office da akhoi press meet amada BJP leader sing mayamo punjala khoi loina punna BJP gi anu wo holi bi hi se makhata na khoi khondharega ipaki aroi bo mafum khoi kanu da thungna bagi anu wa akhoi gi khongjang khongthang strategy sing da hayingi press meet law thoi haraga BJP na Indian National Congress pu lakado bi mikhal ani makta thengna bagi akhoi pandam ma thamaga sangsin ba haying media da ma khoi law thok cheragani ai akhoi gi hianglam gi by election da akhoi gi BJP gi kanu se all India da BJP gi web yam phadana le matam da Modi gi web phadana le matam da hianglam assembly constituency gi by election to pagan da BJP gi candidate se ta se ma ka ga ni habgi yam chauna BJP gi worker ma leaders sing da le ki Manipur praja myam gi section yam aso section da su BJP gi suksoi soidana MLA ma tholagani habgi yam chauna thazab le ki adubu madu fawda yam kanna hodra su ka bangam ki de congress na tuma ka ki adubu masigi matung da hanta ki thongju amasung kairogi thamoibun gi by election di BJP gi ngakta karakhiba amasung akogi nagar panchayat amasung municipal council myam da BJP performance an phadar khiba karpu myam sigi yengurgadi BJP si lakadru 2017 gi natraga akogi Imphal Municipal Corporation gi elections da yamna no pa natraga yamna handaba yengba yaba party ma hana congress na muamba masdi congress na landslide fangani ka bi pose masgi picture se khra change tawbagi mami tai da lobra ai hianglam gi matang do kitang hajage madu candidate choice tawbasi BJP gi madu yamna khuyong na tawgi candidate choice tawbada BJP gi khara yang gibra ana khali ai lanai opinion da amana thamiban gi case di candidate koi BJP da kari ani makse makoi koi by election to da ki da candidate hata na ba adu mathakta makoi gi leidiba rival candidate sina makoi da gi fil buna makta adum compete to ya ba thengna ba ya ba adu ma mida oi ba party su BJP se phaba party bharat ki orakpa madu image manipur la yaude ha yaro yawi masiga loina na masagi popularity haibadi laipa ki war to ga mai mai kendra da mokoi shakti yamna kanba adugumba mioi oibana thamai bana masung thongju da ka bani an BJP ki kano se book to kano se ngambani aduga hojik leiriba phibam sidi da municipality ki case amsung assembly ki khara wali matam yam lai hojik yam luri di Imphal Municipal Corporation ki matang da BJP ki handak ki tawri base yam de phare party president khanbagi khawrang na matam sang na ngasi amu la ani hayeng la ani ko ni torga kayarak hanna central leaders in the su aikoi gi miam da aikoi gi nungai tabe am legi
मोइना अदु लाउथोए म तौरे ना सेंट्रल लीडरशिप त मणिपुर पीपल ना याम कन्ना अखोगी थाजबदो पंगथम थमोय मरमदी पार्टी ना थमजबना मनी ngasi ma haram mi hayeng ma haram ma toy ade ngasi si president hapa ni hay no toy hayeng hapa ni hay ma toy na central leadership si tori si kenada makoi su leadership state party si gi position do maduna mo chu ngasi ma hayeng ma hay tor pa na ba aduna maside laiba sida hanagi leadership BJP si so khom gi adugumba kambu kharap punjil lerga akoi party ticket tanan ne municipality da ju taw ba mal party base oida ba हाइदि माइ मागी लैदिबा लमलमदुगी कैंडिडेट ओदिबा कांगु सिंचिना पाम कांगु सिंना केंद्र में तो कैंडिडेट अनि अहुम लोइनम करी पार्टी नो आई बीजेपी लेपने दा कनाना टिकट पिरग लेपको नो से खंगदे मसा से बीजेपी दा आई ट्राई तौनो होनरी हाइद बीजेपी लेपको दो लेता है करम मिदा सिंग आई खंगदे वंडरफुल अदुगुम मी सिंगिना पार्टी याव से वेरी डेंजरस अदुगुम मी सिंग सिदगी थागतना म्युनिसिपालिटी की कॉर्पोरेशन सिदा कैंडिडेट ओइने तौरी से याम रे members of BJP ne thai BJP si achuki matik popular oire adu makhoi je ticket phangda kan loi pai hi ni ngata male masi BJP ne am chection hodra gadi ticket pibada yam chection hobu ta ba adu hojik hanagi president hojik ti oiri hayang baudi oigine khali adu sri sawbagi leadership makha da koi convener ga oiduna koi ticket ki management ase tawdori sida mayam su help to bi rega hanagi hakta train ma choi train to bose मसी द बीजेपी की लीडरशिप सिंजना कलेक्टिव लीडरशिप अमदा फजले टिकेट काजे पीबा वरगदी कांग्रेस थेंगबदा कोंगनी नत्रगदी कांग्रेस की युंग नमागी याम इंगना चिकना मोइदी ऑर्गेनाइजेशन जी याम सांग तोरपनीना इलेक्शन दिन याम हाइबा मोइसे अदुना एनी हाउ कुका काका तौरे हरगा तौबा याबा अदु मथक्ता टिकेट से कांग्रेस द पीदल बिदा अतोपदा लेफलगा मोइ लोक्सिन बयाबा सुले इंडिपेंडेंट लोक्सि याबा बीजेपी द लेफलगा ये मोइ लोक्सिन जि याबा मनमदी सरकार पाइबे खुदोंग चाबसे हजिकती करी हाइनी अथुंबा जगह दम हयिंग पाइसे मै भाबदा लेबदिना सिगुम मोंगसु दुम लई अदुना मसी बीजेपी की कलेक्टिव लीडरशिप में मखादा बाबानंद दा मतेंग पिबिरगदी बीजेपी माराय बक्से फने खंजी जमोजे एगाना कलेक्टिव लीडरशिप अमगी मखादा वाक तोरगा मसु बाबानंद दा तसिन मागी पिफम तोप सपोर्ट कॉर्पोरेशन से पिरगदी बीजेपी की तसिन यामना ब्राइट प्रोस्पेक्ट अम लई हबी वाखलों दुने अदबो हजिक लाकदब बीजेपी की अनु प्रेसिडेंसी की मागी थेनगदब एक्सिटेसिंग अमसुंग प्रॉब्लम सिंग करी ओरकनी हबजिगी मतंगदा अखोई खनजबी तंजा लौजगे अबु मसीमा ओइना ब्रेक मनोजगे ब्रेक की मतुदा कोई थुना हजरके इंपैक्ट टीवी की मनुगुना बियंग तादन लेबी कुइरबगे तुंगदा पुनबसे नुआय सुमे मादी करी तौरे मागे से डबल स्ट्रेंथनिंग से पमाली मंगोंद पियो डबल स्ट्रेंथ लिवर टॉनिक लिपसेप डीएस Lipsep DS Double Strand Liver Tonic. ब्रेक के मतुंग दो मैम अमुक तराम औसरी अखोई ngasi खनजरेबसी अनुभव बीजेपी मणिपुर प्रदेश की पर्सन ओइन खंख्रब के एसएस बाबानंद सिंह की मखादा मणिपुर बीजेपी की फिल्म करम औरकनी अमसुं मराइब करी औरकनी अमसुं करी चैलेंज अमसुं प्रोस्पेक्ट लाप याय हबी मतंग कोई खनन नेजबनी हजि मखाता न कोई खनबी तंजा लौदगे तसिनमक प्रेसिडेंट की फमसी अखोगी डिसेंबर 22 2015 दा हाना पाइरंबा तेज सावबना डिसेंबर 30 2012 की पादुन लापने अदुबु मतमदुदा अखोगी म्युनिसिपल काउंसिल नगर पंचायत की मिखल लेबन मरम ओइदना असागे अनव प्रेसिडेंट से हापद खुदों चादबा खितंग लेखिबा अमसुंग डिसिडेंट की वफम सु खितंग दी अखोगी थोलप मान के दु लेखिदे दुगा चरक सिदा अखोगी अनौबा हंतक नौन कारब एमएलए सिबु अखोगी प्रेसिडेंट ओइना ओरप याय काबी वफम फोंदोक बीजेपी की इनर सर्कल मनुंग दा यानिंग दु फोंदोक खिबले अदुबु पुनमसी केएसएस बाबानंदबु बीजेपी सेंट्रल लीडरशिप ना हाई कमाना अखोगी मणिपुर की अनौबा प्रेसिडेंट ने हापुकपुना हौजिकती हारि पुनम असी यामना स्पेकुलेशन मैम सिंग पुरा लोइसिंदना यामना क्लैरिटी ओइबा याम स्टेबल ओइबा फिल्म दले मतंग खंजन सी बसंता खुगी हौजिक आइगानासु याम मयक सिंग थंबी करे बीजेपी की कनोसी यामना दि फजनदि लाई अदबु सोर्स ऑफ कैंडिडेट्स याम तिन लुई हैबी वखलोन अमनी अदुना कलेक्टिव लीडरशिप की मरु ओइबा अमसुंग पर्सन अनु पर्सन जा खुगी सपोर्ट अमसुंग कोऑपरेशन की मथौ ताय हैबो ओहम जुलाई अदबु हानगी पर्सन ओइबा अदि हौजिक हौजि ओइरि तेज साउबा कन्वेनर ऑफ स्टेट इलेक्शन मैनेजमेंट कमिटी द मासी कन्वेनर ओइन हापी
ꯑꯗꯨꯕꯨ ꯍꯟꯗꯛꯇ ꯑꯩꯈꯣꯏꯒꯤ ꯕꯤꯖꯦꯄꯤꯒꯤ ꯑꯍꯥꯟꯕ ꯀꯥꯎꯟꯁꯤꯂꯔ ꯕꯤꯖꯦꯄꯤ ꯀꯥꯎꯟꯁꯤꯂꯔ ꯑꯩꯈꯣꯏ ꯔꯤꯇꯤꯀꯥꯟꯇ ꯑꯦꯂꯥꯏꯁ ꯕꯣꯏꯅ ꯉꯔꯥꯡꯃꯛꯁꯤ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯗ ꯕꯤꯖꯦꯄꯤꯒꯤ ꯍꯥꯟꯅꯒꯤ ꯂꯤꯗꯔꯁꯤꯞꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯆꯥ ꯃꯤꯔꯥꯏ ꯅꯥꯏꯕ ꯑꯃꯁꯨꯡ ꯑꯔꯣꯟ ꯑꯊꯨꯞ ꯇꯧꯕꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯕ ꯈꯔ ꯐꯣꯡꯗꯣꯛꯈ꯭ꯔ ꯃꯥꯁꯤ ꯕꯤꯖꯦꯄꯤꯗꯒꯤ ꯇꯣꯛꯑꯦ ꯍꯥꯏꯅꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯗ ꯑꯣꯟ ꯔꯦꯀꯣꯔꯗ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯔꯦ ꯑꯗꯣ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯈꯜꯗꯁꯨ ꯕꯤꯖꯦꯄꯤ ꯐꯖꯅ ꯑꯗꯨꯝ ꯀꯥꯈꯤ ꯑꯗꯨꯕꯨ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯈꯜꯗꯁꯨ ꯕꯤꯖꯦꯄꯤꯁꯤ ꯌꯥꯝ ꯇꯥꯟꯅꯈꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯄꯥꯔꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯤꯀꯦꯠ ꯐꯪꯅꯕ ꯃꯇꯝꯗ ꯂꯨꯄꯥ ꯂꯥꯛ ꯀꯌꯥ ꯀꯌꯥ ꯄꯤꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯕ ꯃꯇꯝꯗ ꯖꯤ ꯀꯥꯏꯈꯝꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯔꯦ ꯑꯗꯨꯅꯗꯤ ꯁꯤꯒꯤ ꯏꯃꯦꯖ ꯑꯃ ꯂꯩ ꯄꯣꯠꯁꯦ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯄ꯭ꯔꯁꯤꯗꯦꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯇꯦꯁ ꯆꯥꯎꯕꯅ ꯀꯟꯚꯦꯅꯔ ꯁ꯭ꯇꯦꯠ ꯏꯂꯦꯛꯁꯟ ꯃꯦꯅꯦꯖꯃꯦꯟꯠ ꯀꯃꯤꯇꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯁꯤꯒꯤ ꯏꯃꯦꯖꯁꯦ ꯑꯗꯨꯝ ꯂꯩꯒꯗꯕ ꯃꯥꯟꯕꯗ꯭ꯔꯒ ꯁꯤꯒꯤ ꯏꯃꯦꯖꯁꯤꯅ ꯀꯗꯥꯏ ꯐꯥꯎꯗ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯣꯁꯄꯦꯛꯁꯦ ꯃꯥꯡꯕ ꯌꯥꯏꯅ ꯂꯧꯏ ꯑꯀꯥꯏꯕ ꯄꯤꯒꯗ꯭ꯔꯥ ꯇꯁꯦꯡꯕꯃꯛꯇꯤ ꯍꯨꯟꯅꯔꯗꯤ ꯂꯩꯇꯨꯝ ꯋꯥꯠꯇꯦ ꯍꯥꯏꯕꯗꯨꯅꯤ ꯔꯥꯖꯅꯤꯇꯤꯗ ꯕꯤꯖꯦꯄꯤꯗꯒꯤꯁꯨ ꯑꯗꯨꯝ ꯇꯣꯛꯄꯤꯈꯤꯕ ꯌꯥꯎꯏ ꯑꯗꯨꯒ ꯕꯤꯖꯦꯄꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯌꯥꯝꯗꯒꯤꯁꯨ ꯇꯣꯛꯑꯒ ꯕꯤꯖꯦꯄꯤꯗꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯔꯛꯏ ꯉꯁꯤ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯌꯥꯎꯁꯟꯕꯤꯔꯛꯄ ꯃꯌꯥꯝ ꯑꯃꯅ ꯑꯇꯣꯞꯄ ꯗꯣꯜꯗꯒꯤ ꯇꯣꯛꯄꯤꯔꯛꯑꯒ ꯌꯥꯝꯈꯠꯂꯛꯏꯅꯤ ꯕꯤꯖꯦꯄꯤꯁꯤ ꯚꯥꯔꯠꯇ ꯁꯔꯀꯥꯔ ꯄꯥꯏꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯅꯤ ꯇꯥꯡꯀꯛ ꯑꯅꯤ ꯐꯥꯁ ꯑꯦꯟ ꯗꯤ ꯑꯦ ꯂꯩꯇ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯃ ꯑꯦꯟ ꯗꯤ ꯑꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯌꯨ ꯄꯤ ꯑꯦ 1, 2 ꯂꯩꯈ꯭ꯔ ꯃꯇꯨꯡꯗ ꯑꯃ ꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯕꯤꯖꯦꯄꯤ ꯑꯣꯐꯤꯁꯁꯤꯗ ꯇꯨꯃꯤꯠ ꯐꯥꯎ ꯄꯥꯏꯗꯕ ꯃꯇꯝ ꯑꯩꯈꯣꯏ ꯂꯩꯈꯤ ꯕꯤꯖꯦꯄꯤꯗ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯄꯥꯔꯇꯤ ꯑꯣꯐꯤꯁꯇ ꯒꯥꯔꯤ ꯐꯥꯎꯕ ꯊꯥꯐꯝ ꯂꯩꯖꯗꯕ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯑꯣꯏꯖꯅ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯂꯤꯛꯁꯤꯡ ꯃꯔꯛꯇꯒꯤ ꯄꯦꯟꯗꯕꯗꯒꯤ ꯄꯥꯔꯇꯤꯒꯤ ꯀꯩꯅꯣ ꯂꯤꯗꯔꯁꯤꯞꯇ ꯑꯦꯛꯁꯅ ꯑꯣꯏꯕ ꯌꯥꯏ ꯋꯥꯏꯅ ꯑꯣꯏꯕ ꯌꯥꯏ ꯁꯤꯗꯤ ꯕꯤꯖꯦꯄꯤ ꯋꯥꯟꯇꯦ ꯑꯇꯣꯞꯄ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯁꯨ ꯊꯣꯛꯄ ꯐꯦꯅꯣꯃꯦꯅꯟ ꯑꯃꯅꯤ ꯑꯗꯨ ꯍꯣꯏ ꯀꯅꯥꯒꯨꯝꯕꯒꯤ ꯏꯟꯇꯔꯦꯁꯇ ꯁꯣꯛꯑꯦꯅ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨꯗꯤ ꯑꯦꯅꯤ ꯄꯣꯂꯤꯇꯤꯀꯦल ꯄꯥꯔꯇꯤꯗ ꯂꯩꯁꯤ ꯑꯣꯅꯦꯕꯜ ꯁꯦꯝꯗꯁꯨ ꯍꯧꯖꯤꯛ ꯀꯪꯒ꯭ꯔꯦꯁ ꯃꯅꯨꯡꯗ ꯔꯤꯁꯐꯜ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯉꯥꯡꯅꯔꯤꯗꯨꯅꯤ ꯑꯗꯨꯗꯤ ꯁꯤꯗꯤ ꯔꯥꯖꯅꯤꯇꯤꯒꯤ ꯇꯧꯅꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯇ꯭ꯔꯦꯟ ꯚꯕꯥꯟꯗ ꯄꯥꯔꯇꯤꯀꯨꯂꯔ ꯃꯉꯣꯟꯗ ꯂꯩꯔꯤꯁꯤꯗꯤ ꯌꯥꯝꯅ ꯀ꯭ꯂꯤꯟ ꯏꯃꯦꯖ ꯑꯣꯏꯕ नंबर 2 दायित्व खंबा रेस्पॉन्सिबिलिटी मसक खंबा मसी नेशनल लीडरशिप न खंबा वाने कोई स्वाइगी पार्टी मरकरी सी भवान दा याबे यादबा दो दा मोट मसा मसा में हमसु लेना मोद सिटी कांग्रेस तजु एमपीपी तजु वाजिबल पॉलिटिकल पार्टी में हम थोए अदु लेरिबा ट्रेनस दी ngana लाउथो मतुंगदा खोगी आउटगोइंग हाइजे बतारे ngasi बाउदी कनो तौबिरिबा पाबुंग श्री चाउबुजिगा खोगी नौना न्यूली अपॉइंटेड तौरबा इनकमिंग पर्सन्स गा खोई नुमिदां उनजरगा ब्लेसिंग लौदना पाबुंगी आशीर्वाद अनुभव पर्सन्स पीबीरगा पाबुंगी ngarang फावबा दुम चार्ज लौरो इबुंगो इलेक्शन अमा हुजि मांगदा तारबनिना नंग मणिपुर दा भारतीय जनता पार्टी की अनुभव सागनबा नंगोदा दायित्व सिनारबन मदु तौरोना हाइबदा कोई कनोना इनकमिंग पर्सन हाइजे तारे माना ए पाबुंगी लिसिंग मखादा कोई थबक तौजगिनी पाबुंग तौरगा कोई कनो तौबिबा हाना अनि सि यानरा ngarang यामना नुगाइबा सिन्नमा इ थमजगे मणिपुर की बीजेपी की ऑफिस ता अखोई की पार्टी की माइकैदे करिमता हाइजेदबदा पुलिस फोर्स मैम डिप्लॉय तौसलेंगा कमांडो मैम का पार्टी से डिवीजन लेबगा मालहलदना पार्टी की पर्सटेन अमा सिल्लगा पर्सटेन या लेरिबो पर्सटेन हुजि ओइजरिबो पाबुंग चौबई कांगुनगा पेंददनगा अनगो पर्सटेन की टीम सिदगा खनबो हौनबगी ग मौ मालहनबा नाटक ngarang drama ama tौरेबा हुजि पालिबा लैंगाकसिना बीजेपी की अखोई नुक्सीजरबा आइगी अनौब खनबा पर्सटेन अमदे हुजिक लेबिरिबा आउटगोइंग पर्सटेन अनिमक जॉइन टुगेदर फमिनरगा ngara ओसी दा फोन तौवेबा पर्सटेन अनौब अनिबगा निमगना बीजेपी की ऑफिस दा हुजिक कदाना नखोइदा कंप्लेन तरगो ऑफिस का कोइबदा ngak सेलरै नखोइदा पार्टी की प्रॉब्लम अमता लेते डिवीजन लेते आइगा हुजि हुजि श्री भवान दगा फमिनरी ना पाबुंग चावना फोन तौबीबा कनामता बीजेपी ऑफिस की अखोइबदा पुलिस थंबिगनोना अदगी अखोइगी अनौब पर्सटेन जो फोन दा हाइबा अखोइ पाबुंग पर्सटेन की आशीर्वाद लौजरगा पार्टी से स्मूथली अखोइ पार्टी जंगसिनबा ngasi अखोइ तौवेना हारगा पुलिस से खुदक लौथोए अदुगा अनौब पर्सटेन ना हानगी मोन मानदे गा हाइबन खनबसिंगदो मदु ngasi लोइखरे अखोइ पाबुंग श्री दरेंद्र मयम चलगा खुरुमजरे अनौब पर्सटेन हापाबसना अदुगा तामो हानगी पर्सटेन ओरंबा अखोइगी डॉक्टर बोरबाबू शांति कुमार शर्मा मैनम भोरत अदगी सीनियर लीडर सिंह एक्स मिनिस्टर सिंह मयाम अमा तानरेरगा बीजेपी की येनबा लेतबा मयाम पुलोन यारबा लीडर अमा बिदो कोइ श्री भवानंद ओरगा हुजिक मांग द संगसली मदु हायें मीडिया दा कोइ लाउथोगा हायेंदगिदी भारतीय जनता पार्टी हाना लेरमिबा इलेक्शन की कैंपेन अकन कैंपेन अमा संगसिलगा अंगक फंगबा मेंडेट अमा लाकदरिबा जून ननी की मिखलसिदा फंगनी भारतीय जनता पार्टी नि इम्फॉल मिशन कोऑपरेशन पायरनी हाबसे पार्टी माइकेट गई थमजेगे
ꯌꯥꯝꯅ ꯊꯥꯖꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯌꯥꯝ ꯃꯦꯛꯁꯟ ꯀꯣꯟꯐꯤꯗꯦꯟꯁ ꯍꯥꯏ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯊꯝꯕꯤꯔꯤ ꯑꯩꯒ ꯃꯇꯥꯡꯁꯤꯗ ꯍꯧꯖꯤꯛꯀꯤ ꯇꯥꯟꯖꯥ ꯃꯣꯗꯤꯅꯒ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯦꯠ ꯗ ꯍꯥꯏꯠ ꯑꯣꯐ ꯍꯤꯁ ꯃꯥꯒꯤ ꯀꯦꯔꯤꯌꯔꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅꯁꯨ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛ ꯒꯠꯕꯟꯙꯟꯅ ꯈꯤꯇꯪ ꯕꯤꯍꯥꯔꯗ ꯈꯔ ꯁꯦꯠꯕꯦꯛ ꯄꯤꯕ ꯉꯝꯈ꯭ꯔꯒꯁꯨ ꯁꯣꯐꯥꯔ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗꯗꯤ ꯍꯧꯖꯤꯛꯐꯥꯎꯗ ꯕꯤ ꯖꯦ ꯄꯤꯁꯤ ꯑꯩꯈꯣꯏ ꯃꯔꯥ ꯁꯦꯠꯂꯤ ꯅꯤꯡꯊꯤꯖꯔꯤ ꯃꯀꯥ ꯂꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯂꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯃꯅꯤꯄꯨꯔꯗꯁꯨ ꯕꯤ ꯖꯦ ꯄꯤꯒꯤ ꯋꯦꯕ ꯑꯃ ꯂꯥꯛꯇꯨꯅ ꯄꯥꯔꯇꯤꯁꯤꯗ ꯃꯤ ꯃꯌꯥꯝ ꯌꯥꯎꯁꯟꯕꯒꯤ ꯃꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃ ꯍꯦꯟꯒꯠꯂꯛꯂꯤ ꯆꯥꯎꯈꯠꯂꯛꯏ ꯚꯣꯠ ꯀꯥꯈꯠꯂꯛꯏ ꯑꯗꯨꯕꯨ ꯁꯤꯒꯤ ꯇꯥꯏꯃꯤꯡ ꯁꯤꯒꯤ ꯑꯦꯔꯥꯁꯤꯗ ꯁꯤꯒꯤ ꯃꯣꯃꯦꯟꯠꯁꯤꯃꯛꯁꯤꯗ ꯇꯁꯦꯡꯕ ꯃꯅꯤꯄꯨꯔ ꯕꯤ ꯖꯦ ꯄꯤꯒꯤ ꯂꯤꯗꯔꯁꯤꯞꯁꯤꯡ ꯑꯃꯁꯨꯡ ꯋꯥꯀꯔꯁꯤꯡꯁꯤꯅ ꯂꯧꯕ ꯍꯩꯇ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯕꯤ ꯖꯦ ꯄꯤꯒꯤ ꯁꯔꯀꯥꯔ ꯑꯃ ꯂꯥꯛꯄꯁꯤ ꯀꯌꯥꯝ ꯋꯥꯅ ꯊꯣꯛꯀꯅꯤ ꯕꯤ ꯖꯦ ꯄꯤꯁꯤ ꯑꯩꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯕꯖꯥꯔꯕꯦꯁꯟꯗ ꯃꯣꯏꯁꯤ ꯄꯥꯔꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯁꯟꯁꯦ ꯃꯁꯤꯒꯤ ꯁꯥꯡꯅ ꯃꯁꯤꯒꯤ ꯔꯦꯁ ꯑꯁꯤꯗꯩꯁꯤꯗ ꯍꯣꯠꯅꯕꯗ ꯂꯩꯄꯥꯛꯀꯤꯁꯤ ꯃꯥꯒꯤ ꯃꯃꯥꯏꯒꯤ ꯌꯦꯡꯅ ꯍꯣꯠꯅꯕꯗ ꯂꯨꯈꯝꯒꯤ ꯐꯤꯕꯝꯁꯦ ꯎꯍꯧꯗꯕꯗꯧꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯔꯥꯖꯅꯤꯇꯤꯗ ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯕꯔꯅꯤꯡ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯤꯕ ꯖꯦ ꯁꯤ ꯑꯥꯏ ꯑꯦꯜ ꯄꯤꯒꯤ ꯃꯨꯞꯃꯦꯟꯁꯤ ꯉꯔꯥꯡ ꯉꯁꯤꯗꯒꯤ ꯇꯧꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯐꯣꯔꯁ ꯑꯃꯃꯨꯛ ꯇꯧꯅꯕꯁꯤ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦꯀꯣ ꯃꯁꯤꯗ ꯕꯤ ꯖꯦ ꯄꯤꯅ ꯀꯔꯤ ꯍꯥꯏꯗꯧꯔꯤ ꯍꯧꯖꯤꯛꯁꯦ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤꯗ ꯕꯤ ꯖꯦ ꯄꯤꯅ ꯀꯔꯤ ꯄꯨꯊꯣꯛꯀꯗꯧꯔꯤ ꯏꯁꯨ ꯑꯁꯦ ꯑꯗꯒꯤ ꯑꯐꯁꯐꯥꯒꯤ ꯃꯇꯥꯡꯗ ꯕꯤ ꯖꯦ ꯄꯤꯅ ꯀꯔꯤ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯁꯤꯖꯟ ꯂꯧꯒꯗꯧꯔꯤ ꯀꯔꯝꯕ ꯃꯥꯒꯤ ꯃꯤꯌꯥꯝꯗ ꯀꯔꯤ ꯍꯥꯏꯅ ꯊꯝꯒꯗꯧꯔꯤ ꯃꯗꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭रिꯇꯤꯒꯤ ꯋꯥꯐꯝꯗ ꯅꯥꯒꯥ ꯇꯣꯛ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯑꯃꯁꯨꯡ ꯅꯥꯒꯥꯒꯤ ꯏꯁꯨꯁꯤꯗꯩꯗ ꯕꯤ ꯖꯦ ꯄꯤꯅ ꯉꯁꯥꯏꯒꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯃ ꯇꯧꯔꯦ ꯍꯥꯏꯔꯒ ꯃꯁꯤꯗꯩꯗ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯀꯣ ꯑꯗꯒꯤ ꯃꯁꯤꯗꯩꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯑꯃꯒ ꯑꯃꯒ ꯍꯥꯠꯂꯝꯕ ꯇꯥꯔꯝꯕ ꯀꯥꯞꯈꯥꯏꯔꯝꯕ ꯈꯣꯠꯂꯝꯕ ꯇꯧꯔꯤꯕ ꯃꯩ ꯊꯥꯔꯝꯕ ꯂꯩꯀꯥꯏ ꯑꯦꯅꯤ ꯍꯣꯌꯥꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯍꯥꯏꯖꯔꯤꯕ ꯃꯁꯤꯗ ꯒꯣꯔꯃꯦꯟꯁꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯀꯪꯒ꯭ꯔꯦꯁ ꯒꯣꯔꯃꯦꯟ ꯑꯁꯤ ꯃꯊꯛ ꯃꯈꯥ ꯃꯁꯤ ꯍꯥꯏꯕꯁꯤꯗ ꯁꯤꯔꯤꯕꯣꯕꯤꯁꯤ ꯑꯦꯅꯤ ꯍꯥꯎ ꯃꯦꯅꯤ ꯍꯥꯎ ꯇꯧꯗꯅ ꯃꯍꯥꯛꯁꯤ ꯉꯛꯏꯕ ꯃꯔꯛꯁꯤꯗꯩꯗ ꯕꯤ ꯖꯦ ꯄꯤꯅ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯑꯣꯄꯣꯖꯤꯁꯟ ꯑꯆꯧꯕ ꯑꯣꯄꯣꯖꯤꯁꯟ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯑꯅꯤꯁꯨꯕꯗ ꯚꯥꯔꯠꯀꯤ ꯁꯥꯁꯣꯟ ꯄꯥꯏꯕ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯅ ꯕꯤ ꯖꯦ ꯄꯤꯅ ꯂꯧꯗꯧꯕ ꯊꯧꯗꯥꯡꯁꯤ ꯌꯥꯝ ꯂꯩꯕꯅꯦꯕ ꯑꯗ ꯕꯤ ꯖꯦ ꯄꯤꯅ ꯁꯣꯝꯗ ꯄꯥꯔꯇꯤ ꯑꯣꯐꯤꯁ ꯁꯨꯝ ꯁꯤꯗ ꯁꯨꯝ ꯁꯨꯔꯨ ꯂꯩꯔꯒ ꯂꯩꯄꯥꯛꯀꯤ ꯑꯣꯏꯕ ꯋꯥꯁꯤ ꯏꯉꯥꯡ ꯉꯥꯡꯗꯕꯀꯣ ꯄꯥꯔꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯗꯨ ꯇꯧꯅꯤ ꯑꯗꯨ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯥꯌꯣꯛꯇ ꯑꯗꯨꯗ ꯉꯥꯡꯕꯁꯤꯗꯤ ꯌꯥꯝ ꯎꯔꯦ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯀꯔꯞꯁꯟ ꯀꯥꯏꯅ ꯏꯠ ꯏꯁ ꯃꯁꯤꯗꯤ ꯔꯦꯀꯣꯔꯠ ꯑꯔꯤꯕꯅꯦ ꯍꯥꯏꯕ ꯀꯔꯞꯁꯟ ꯑꯗꯨꯗꯣ ꯁꯤꯗꯤ ꯑꯦꯅꯤ ꯍꯣꯌꯔ ꯄꯪꯂꯩ ꯂꯩꯔꯦ ꯀꯔꯞꯁꯟꯁꯨ ꯊꯦꯡꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯥꯡꯅ ꯃꯩ ꯆꯥꯛꯏꯕꯁꯦ ꯕꯤ ꯖꯦ ꯄꯤꯅ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯟꯅꯕ ꯆꯨꯝꯃꯦꯕ ꯅꯠꯇꯅ ꯕꯤ ꯖꯦ ꯄꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯗꯨꯅ ꯑꯣꯏꯔꯦ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯅ ꯑꯣꯏꯔꯦ ꯚꯣꯠ ꯑꯗꯨ ꯊꯥꯒꯠꯀꯗꯧꯔꯤ ꯑꯩꯈꯣꯏꯗꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯅ ꯀꯥꯗꯧꯔꯤꯅꯦꯅ ꯄꯪꯂꯥꯎ ꯂꯥꯎꯕꯁꯤꯗꯤ ꯕꯤ ꯖꯦ ꯄꯤꯗ ꯊꯥꯖꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯒꯣꯔꯃꯦꯟꯇ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯊꯝꯃꯤꯕꯗꯣ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯛꯁꯇ ꯕꯤ ꯖꯦ ꯄꯤꯅ ꯃꯗꯨ ꯃꯥꯡꯍꯜꯂꯣꯏꯗꯧꯕꯅꯦꯕ ꯌꯥꯝ ꯆꯨꯝꯃꯦꯒ ꯑꯗꯣ ꯕꯁꯤꯗ ꯁꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯦꯄꯥꯔꯠ ꯐ꯭ꯔꯣꯝ ꯑꯩꯈꯣꯏ ꯀꯥꯏꯅ ꯍꯧꯖꯤꯛ ꯇꯥꯛꯄꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟꯒꯤꯗ ꯃꯤ ꯀꯌꯥ ꯊꯥꯗꯣꯛꯀꯅꯤ ꯈꯣꯠꯀꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯀꯌꯥ ꯂꯧꯁꯤꯟꯒꯅꯤ ꯈꯣꯠꯆꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯅꯠꯇꯕ ꯃꯔꯝꯗꯤ ꯃꯁꯤ ꯕꯤ ꯖꯦ ꯄꯤꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯌꯦꯡꯉꯁꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯣꯜꯇꯔꯅꯦꯇꯤቭꯇ ꯕꯤ ꯖꯦ ꯄꯤ ꯌꯦꯡꯉꯤꯕꯅꯤ ꯑꯗꯨꯝꯗꯤ ꯏꯁꯨ ꯈꯨꯗꯤꯡꯃꯛꯁꯤ ꯕꯤ ꯖꯦ ꯄꯤꯅ ꯄꯥꯏꯔꯒꯁꯨ ꯊꯦꯡꯅꯔꯛꯀꯗꯕ ꯉꯥꯛꯇꯅꯤꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯋꯦꯜ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯗꯕ꯭ꯔꯥ ꯃꯁꯤꯒꯤ ꯄꯣꯠꯁꯤꯅ ꯁꯥꯏꯗꯇ ꯊꯝꯕ꯭ꯔꯥ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯏꯂꯦꯛꯁꯟꯁꯤꯅ ꯍꯥꯟꯅ ꯊꯝꯕ꯭ꯔꯥ ꯃꯁꯤ ꯃꯌꯥꯝꯁꯤꯗꯤ ꯁꯥꯏड ꯕꯥꯏ ꯁꯥꯏड ꯃꯁꯤ ꯆꯠꯃꯤꯟꯅꯗ꯭ꯔꯥ ꯑꯅꯧꯕ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯀꯤ ꯍꯧꯖꯤꯛꯀꯤ ꯑꯦꯛꯁꯤꯠ ꯇꯦꯁꯇ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯀꯥꯏꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯕ ꯑꯩꯈꯣꯏ ꯕꯔꯅꯤꯡ ꯏꯁꯨꯁ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏ ꯑꯦꯀꯣꯃꯣꯗꯦꯠ ꯇꯧꯔ ꯆꯠꯄꯤꯕ꯭ꯔꯥ ꯌꯥꯝ ꯇꯦꯟꯇꯛꯅ ꯍꯥꯏꯕꯤꯌꯨ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤꯅ ꯏꯁꯨ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯂꯨꯅ ꯂꯧꯖꯩ ꯏꯟꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯁꯤꯁꯇꯦꯝꯕꯨ ꯑꯣꯏꯔꯣ ꯑꯗꯨꯗꯒꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁꯨꯋꯦꯜ ꯄꯋꯥꯔ ꯑꯦꯛꯄꯨ ꯑꯣꯏꯔꯣ ꯍꯥꯏꯔꯤꯕ ꯏꯁꯨꯁꯤꯡꯁꯦ ꯕꯤ ꯖꯦ ꯄꯤꯅ ꯄꯣꯛꯍꯟꯕ ꯏꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯠꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯄꯥꯜꯂꯝꯕ ꯁꯔꯀꯥꯔꯁꯤꯡꯗꯨꯅ ꯃꯣꯏꯅ ꯑꯔꯥꯟꯕ ꯁꯥꯁꯣꯟ ꯇꯧꯕꯗꯒꯤ ꯊꯣꯛꯈꯤꯕ ꯑꯗꯨꯝꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏꯟꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯁꯣꯂꯨꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯕꯤ ꯖꯦ ꯄꯤꯒꯤ ꯑꯥꯔ ꯀꯦ ꯔꯟꯖꯟꯅ ꯂꯨꯆꯤꯡꯕ ꯚꯤꯖꯟ ꯗꯣꯀꯨꯃꯦꯟ ꯀꯃꯤꯇꯤ ꯑꯃ ꯂꯩ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯆꯥ ꯈꯥꯏꯅ ꯅꯩꯅꯔꯒ ꯀꯃꯥꯏꯅ ꯁꯣꯂꯨꯁꯟ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗ ꯊꯝꯖꯩ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯕꯤ ꯖꯦ ꯄꯤꯒꯤ ꯀꯔꯤ ꯁ꯭ꯇꯦꯟꯅꯣ ꯑꯗꯩ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕꯗꯤ ꯃꯗꯨꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗꯨꯗ ꯑꯩꯅ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯅꯕꯒꯤ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯍꯛ ꯂꯩꯇꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯉꯁꯤꯒꯤ ꯑꯦꯖꯦꯟꯗꯥ ꯑꯁꯤꯗꯗꯤ ꯑꯗꯨꯒ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅ ꯑꯦꯖꯦꯟꯗꯥ ꯑꯃꯃꯝꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯁꯤꯁꯇꯦꯝꯗ ꯕꯤ ꯖꯦ ꯄꯤꯒꯤ ꯃꯣꯠ ꯀꯔꯤꯅꯣ ꯑꯗꯒꯤ ꯀꯩꯅꯣꯗ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯄꯥꯋꯔꯒꯤ ꯃꯇꯥꯡꯗ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯄꯥꯔꯇꯤꯒꯤ ꯂꯩꯖꯩ ꯈꯨꯗꯝ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤꯒꯤ ꯁꯔꯀꯥꯔ ꯂꯩꯍꯟꯕꯤꯕ ꯇꯥꯔꯒꯗꯤ ꯃꯦꯟꯗꯦꯠ ꯐꯪꯉꯗꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯄꯥꯋꯔ ꯑꯦꯛꯁꯦ ꯗꯔꯀꯥꯔ ꯁꯨꯡꯂꯩ ꯂꯩꯇꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯥꯔꯇꯤꯒꯤ ꯏꯂꯦꯛꯁꯟ ꯃꯦꯅꯤꯐꯦꯁꯇꯣꯗ ꯑꯩꯈꯣꯏ ꯌꯥꯎꯔꯒ ꯂꯩꯕꯅꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯄꯥꯋꯔꯁꯦ ꯁꯨꯡꯂꯩ ꯂꯩꯍꯟꯗꯕ ꯌꯥꯏꯑꯕ ꯃꯗꯨꯒꯤ ꯒꯕꯔꯟꯃꯦꯟ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯖꯦꯟꯗꯥ ꯇꯣꯉꯥꯟꯕ ꯂꯩꯖꯩ ꯃꯗꯨ ꯉꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯁꯤꯗꯗꯤ ꯃꯇꯥꯡ ꯆꯥꯗꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯉꯁꯤꯒꯤ ꯉꯥꯡꯅꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯒ ꯅꯩꯅꯔꯤꯕꯗ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯗꯦ ꯕꯁꯟꯇꯅ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯄꯤꯕꯤꯔꯤ ꯀꯩꯒꯨꯝꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ
मैम मेंडेट पीबीरगदी राइट तो पीबीरगदी अखोई शक्ति तो पीबीरगदी तसना मणिपुर की आर्म फोर्सेस स्पेशल पावर एक्सेस सुंगलै लै बगी मथौ तादे हबी पोसे मैनिफेस्टो द इखरे हारी तबदु मणिपुर प्रजा मैम यम सिंगलिंगा वफमदी थाजब क्या पीरे का की बोर्ड क्या ना शक्ति पार का थाजब क्या प्रजा मैम की उपीरम दब इरेस्पेक्टिव ऑफ बीजेपी कांग्रेस और एनी पार्टी मसी प्रजा मैम के साउना वाहंग माहंग लै पोसक तसेन हंतक्ति बीजेपी ने कारगदी ngasi basantana phungdoki wafum on record phungdoki wafum se tasena muk oiragadi manipur praja myam susuna afaspa lothoko pamdina BJP da tanja ma khoi perken gi thajab dile adu praja myam BJP da karamba asa karamba confidence amsung kadai bodo thajab thami habdudi akhoi matam na sodina porkada wafum ni loina ngasi manu hun da saru abiriba noted political analyst le hotamun sir Chandra Sharma igabu amsung El Basanta Sharma khoi gi media gi in charge general secretary affairs ki animakpo ngasigi manung hunagi thorum asda saruk yabiduna ideas mayam puthokpoda mating pangbi bigidamakta amukana thagasa phutosani loina miyeng tabi punung tagi kaidina bayatni se